ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯔꯩꯒꯤ 5ꯁꯨꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯁꯣꯝꯗ ꯒꯧꯔ ꯑꯃꯗꯤ ꯄꯥꯛꯄꯤ ꯆꯤꯅꯤ ꯂꯩꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯛꯂꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨ ꯈꯔ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯃꯐꯝ ꯑꯁꯤ ꯃꯤ ꯇꯥꯔꯕꯁꯨ ꯈꯔꯗꯤ ꯂꯠꯂꯤ꯫ ꯄꯥꯛꯄꯤꯅ ꯃꯨꯡꯁꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯒꯧꯔꯗ ꯌꯦꯡꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯒꯧꯔꯗ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯒꯥꯔꯤ ꯈꯥꯝꯃꯣ ꯀꯀꯥ"꯫ ꯒꯧꯔ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯈꯥꯝꯗꯨꯅ "ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯄꯥꯛꯄꯤꯅ ꯃꯈꯨꯠ ꯑꯗꯨ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯊꯤꯟꯗꯨꯅ, "ꯀꯀꯥ, ꯇꯨ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯛ ꯑꯃ ꯆꯪꯂꯒ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯅꯤ, ꯑꯗꯨꯗ ꯆꯤꯅꯤꯁꯨ ꯂꯣꯏꯅ ꯌꯣꯟꯕꯅꯤ, ꯑꯁꯤꯗꯒꯤ ꯂꯩꯔꯨꯔꯁꯤ" ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯥꯛꯄꯤ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯒꯧꯔꯗꯤ "ꯀꯔꯤꯅꯣ ꯃꯣꯡꯁꯣꯡ ꯁꯥꯏꯁꯤꯗꯕꯨ, ꯃꯤꯗꯤ ꯑꯃꯠꯇ ꯎꯗꯦꯗ, ꯑꯩꯅ ꯀꯨꯏꯅ ꯑꯥꯗ ꯂꯩꯔꯨꯕꯅꯔ, ꯃꯐꯝ ꯑꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯃꯤ ꯑꯃꯠꯇ ꯇꯥꯗꯕꯅꯤ, ꯑꯗꯨ ꯍꯧꯖꯤꯛ ꯈꯔꯗꯤ ꯇꯥꯔ ꯃꯥꯜꯂꯦ" ꯈꯜꯂꯛꯏ꯫ ꯒꯧꯔ ꯄꯥꯛꯄꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯎꯕꯗ "ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯁꯤ" ꯍꯥꯏꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯇꯥꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯛꯄꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯄꯥꯛꯄꯤ ꯑꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯀꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯛꯄꯤꯕꯨ ꯀꯧꯕ ꯃꯇꯝꯗ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ, ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯒꯧꯔꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯛꯄꯤꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯈꯥꯗ ꯈꯨꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯍꯦꯟꯅ ꯀꯤꯔꯤꯕꯗꯤ ꯈꯨꯠ ꯑꯗꯨꯗ ꯒꯧꯔꯒꯤ ꯃꯃꯤꯡ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯧꯔ ꯃꯁꯥ ꯑꯗꯨ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯒꯧꯔ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯗꯨꯅ ꯄꯥꯛꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯥꯛꯄꯤꯗꯤ ꯃꯃꯤꯠ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯂꯗꯨꯅ ꯒꯧꯔꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯛꯄꯤꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯒꯧꯔ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯒꯧꯔ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ, ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯎꯔꯒꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯒꯧꯔ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯔꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯒꯧꯔ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ 2-3ꯂꯛ ꯐ꯭ꯔꯪ ꯀꯥꯎꯔꯝꯂꯒ ꯑꯃꯨꯛ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯒꯧꯔ ꯃꯍꯥꯛꯅ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯀꯥꯈꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯣꯔꯦꯟ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯒꯧꯔ ꯀꯔꯤꯅꯣ ꯉꯁꯤ ꯑꯁꯤꯕꯨ ꯑꯩꯕꯨ ꯑꯩꯒꯤ ꯃꯇꯝ ꯁꯨꯔꯕ ꯍꯥꯏꯕ ꯑꯗꯨꯔ ꯈꯜꯂꯛꯏ꯫ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯅ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯆꯤꯡꯂꯛꯂꯤꯕ ꯑꯗꯨ ꯀꯔꯤꯅꯅꯣ ꯈꯜꯂꯗꯨꯅ ꯐꯨꯔꯤꯠ ꯆꯤꯡꯂꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯛꯄꯒ ꯆꯥꯟꯅꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯀꯔꯤꯅꯅꯣ ꯈꯪꯗꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯒꯧꯔ ꯐꯅ ꯀꯟꯅ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯤꯅ ꯂꯠꯄꯒ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯣꯡꯁꯣꯡ ꯑꯗꯨ ꯇꯝꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯣꯡꯁꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯒꯧꯔ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯒꯧꯔ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯀꯣꯛ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯥꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯥꯛꯄꯤꯗꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯁꯤꯗꯤ ꯒꯧꯔ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯪꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯅꯥ ꯅꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯣꯔꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯈꯨꯕꯤ ꯑꯗꯨ ꯁꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ꯫
Masa adu lengba ngamlabadi haiduna Gaura kanna honar'i. Matam asimaktada mahaki oigi makut adusu karigumba amana lekpagum phawra'i. Kibana hemankhibana anaba amata phawkhidari. Mahakna oi thangba adom othokduna yenglakpa matamda ure mahaki makut oi adu nupi amana marei thana tingthoktuna leklaga leiriba adu. Oiramliba nupi adugi sakfam adu akibegi masakni. Mamaida panbam thokpa mamit manatun amata pande maya khaktamakni paliba nupi adu tapna tapna sinsilaktuna Gauragi maya adu nupi aduna pairaduna asum segairaki. Gaura mafam aduda thawai thakri. Gauragi marei adusu nupi aduna chingthatuna langthokri. Mathangda Gauragi mamaida nupi aduna khuzina kana khulaki. Asumna Gaura mungsong marak aduda nupi adugi makutta Gauragi thawai mangkri. Somdana Kunjo amadi lekayagi naha kayan sangduna Gaurabu kanna thiri. Maikai mi khaidoknaduna Gaurabu thiba hawkhare. Maihak thiraba matung lekayagi school manaki mokso adaida lapna khamdun leiriba Gauragi gari adu maiba kunjo leima amadi lekayagi naha kharana urai. Prap gari adu tamna lakle. Kadaida sakrabano mungsong maya sida gari khamliba kari tawribano haiduna ngangnaba hawrai. Leimadi wakhalda masanupi adu khudong thiwa thokraba khalladuna mungsong adu tamna sesinduna masabu koiduna yengba hawjarai. Lapna taduna leiriba masa adu ure. Leima masagi manak tamna chingsinjai. Amuk urai ihingna hing marakta Taduna leiriba haksang adu. Leima haksang adu ubada kikhebna loire maha akoibada yengladuna khanglaw lawrai. Nahaksing aduna kadaidano leimana yengduna lawiba asi haiduna leimana yengliba maikai aduda yenglai. Ure Gauragi haksang aduna taduna leiriba adu. Maiba amadi nahasing aduna leikaigi mising aduda paw pinakhri. Gauragi haksang adu mayam sangduna mayumda purakri. Aduga lafu mana amada ifalle aduga pagpibuna imungda kana laikatnari. Kunjosu imungda laitim kurumduna papibu wakal tanabagidama kanna hotnari. Haiba matam asi numidangi pung 7:30 tarakle. Kunjo mamit adu usinduna machinda kari no kana soli. Kunjo na mamit adu hek usinkibaga chakle fikindor adugi mathakta hawdong ama chongsilaktuna mai adu mathalakli. Maibu kunjo chongsalakpa aduda khangfle khangi mamit adu pangthoktuna yenglai. Mahakda yenglakpa matamda uri hawdong ama mahaki lai khurumliba mamang aduda famliba adu. Hawdong adu kanna mahaki kainakraba mapangbu kawbagum kablai. Maiba kunjona machinda murum soladuna si haina talai. Hawdong aduna munna yenglamlaba matung kasin amada tasinduna kunduna laikre. Maiba kunjo tawriba thabaksing asi araibadi oiraroi khalli. Aduga amu kendal adu chukhatuna mahaki lai khurumba adu makha chathari. Handakti hawdong adu karisu hayaktri. Mana mamit usinduna machinda murum soli. Tapna urai arapa turelgumba amagi mapanda nupi macha ama kaptun leiba adu. Kapliba nupi adu angang masa amasu pambagum tawi. Kunjo nupi adu tamna tapna singsingduna nupi adu yengna hairukli. Ibema karigino nangna sidat leiramdiba asibo. Nupi aduna Magi wahi adu tabada hikna kaplamba adu lepkhari. Nupi adu kunjo tamna tapna mamai adu nongkhali. Kaplamba sing adu lepkhiduna kanna nokpa amu holagle. Nupi adugi mataw aduda kunjo amu mukhwal adu kanlap tawna hanglai. Karino ibema nang mafam asida kari tawba lakpano. Handamukti nupi adu nokpa lepkhari aduga khumlai. Aidi mafam asida naman singba lakpani
ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯩꯅ ꯆꯥꯈ꯭ꯔꯦ ꯃꯊꯪ ꯑꯩꯅ ꯂꯣꯏꯅ ꯆꯥꯒꯅꯤ ꯇꯨ ꯆꯥꯎ ꯁꯤ ꯆꯥꯎ ꯂꯥꯎ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ ꯃꯈꯨꯠꯇꯨꯗ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯟꯖꯣ ꯇꯝꯅ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯁꯦ ꯆꯥꯎ ꯃꯃꯤꯠ ꯑꯃꯗꯤ ꯑꯩꯅ ꯆꯥꯈ꯭ꯔꯦ ꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯁꯤ ꯆꯥꯎ ꯍꯥꯏꯔꯗꯨꯅ ꯀꯨꯟꯖꯣ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯑꯁꯨꯝ ꯊꯥꯡꯖꯤꯜꯂꯛꯏ ꯃꯥꯏꯕ ꯀꯨꯟꯖꯣꯅ ꯑꯩꯗꯤ ꯑꯗꯨ ꯆꯥꯔꯣꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯀꯅꯥꯒꯤ ꯃꯃꯤꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯂꯩꯇ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯂꯤꯕ ꯃꯃꯤꯠ ꯑꯗꯨ ꯃꯥꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯏꯜꯂꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯥꯎꯅ ꯆꯥꯔꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯣꯛꯇ꯭ꯔꯤ ꯏꯜꯂꯛꯄ ꯃꯇꯥꯒꯨꯝ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯟꯖꯣ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯠꯂꯒ ꯆꯥꯔꯤꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯈꯨꯠ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯣꯝꯗ ꯊꯤꯜꯂꯛꯏ ꯀꯨꯟꯖꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯔꯣꯝꯗ ꯌꯦꯡꯂꯛꯏ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯃꯤ ꯑꯃꯒꯨꯝ ꯃꯥꯜꯂꯤ ꯃꯁꯛꯇꯤ ꯐꯖꯅ ꯎꯕ ꯐꯪꯗꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯨꯟꯖꯣ ꯊꯋꯥꯏ ꯑꯗꯨꯅ ꯃꯊꯪ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯁꯛ ꯎꯕ ꯐꯪꯗꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯁꯛꯐꯝ ꯍꯣꯡꯂꯝꯂꯦ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝ ꯃꯔꯩ ꯑꯗꯨ ꯁꯥꯡ ꯇꯤꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯒꯦ ꯈꯜꯂꯕꯗꯤ ꯑꯊꯤꯡꯕ ꯄꯨꯝꯕ ꯃꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯅꯪ ꯑꯣꯏꯔꯕꯁꯨ ꯂꯧꯒꯅꯤ ꯍꯥꯏꯔꯗꯨꯅ ꯈꯦꯛꯅ ꯅꯣꯛꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯦ ꯀꯨꯟꯖꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯅꯤꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯃꯥꯅ ꯃꯊꯪ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯨꯟꯖꯣ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯉꯁꯤ ꯒꯧꯔꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦ ꯑꯩ ꯏꯊꯟꯇꯅ ꯇꯥꯏꯅꯕ ꯉꯝꯂꯔꯣꯏ ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯅꯤꯕꯨ ꯀꯧꯔꯨꯔꯒꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯀꯨꯟꯖꯣ ꯃꯤꯀꯨꯞ ꯑꯃ ꯃꯥꯡꯍꯟꯕꯇꯧꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯕꯨ ꯀꯧꯅꯕꯒꯤꯗꯃꯛ ꯆꯠꯈꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯩꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ